Hi ma'am, ma'am. I live ta khara lakpiro ngasai angang singgi ko no tawbagi khanari ni sainari ni phunari ni adu ada mayam na ngangnari do ai huji exam mafam dagi isa do treatment piramaga huji yumda halle bako kamai tawna khana bano kai daw bano haibado ai mayam da clear ba mong dai sengdok jage bako ngasai haidi tawnari ba mafam do adaiduda ai isamak leijai tawbatabu ai live thaba yai isa sokpagi kaidawbagi adugumbagi chenaringai matamda aingonda live thabai matam leite bako adon haidi note tawge yadabagi school bus 1000 ge yadabagi kaino tawrini khana chaina ba thoini kholini haido adugumbagi problem kemta leite kamaina no haira kanda ngasigi kemlu mingi angang jing guide tawraga bus mari chat ije sije exam bell piraba matungda angang sing exam loira kanda thoglak pado angang sing do guide tawbagi change habada security sina yadabane ba illaga changak pe yaroi haidana adumaina tawbane ba mayam live se share tawbiramo ko adaiduda udaba adagi mafam du da leitaba mi mayam amna adu da mayam haido ai mawalo debe lode haije kaino da ai live thaba yai mafam du da ai isa soga kamaina ai live thar le thuk toino ba mayam ta haibiyo ba ado ai na haijeri se adaiduda ngasai angang sing do check tawba kanda su nupana nupagi tawgadabane nupine nupigi tawgadabane ado nupana angang pimcha sing du da check tawbodo kitang keno tawbo mong da check tawi haidana hujiki warden sina angang sing je exam lorak pagi bel pi bagi moi bu guide tawraga puthorakna bagi changbasida angang pimcha sing je kappaga thoglakpane ba kari marang gino na sum keno tawnarakpadagi hangnarakpa khotpa tawbodagi keno security sida moina inba khotpa tawbodagi angang sing je yauraga kapnaraga launaraga smaina tawbaini saradu ada na tawnaraga adumaina irang je thokhibane ba huji angang mayam soe sokpodo makok kaibe yawi adagi makhut chegaibe yawi adagi ahoi angang khegalakpa haji 10 matam majedi phada bangam ponte ba aduduna hoi school gi ke khra jinga kai kra khra kai ba khopa budi yawi tawbatabu note singe yadabagi adu tawbani ada tawbane na mayamda adumaina lana di sandokpigano haije ai isa mafam du da lei ai live thaba yai tawbatabu ai tharoige kedawdoino akhoi masel akhoi gi school akhoi gi maitai akhoi gi school adu sunakna na lebe school dabu kaidawbagi akhoi masel hunna doino ba kuki na pena namni na tra adu duna mayam aina haise thajabiragadi live share tawbiyo to ai sa halakpada mangairi isa gi marta isa do hauji hospital da pukhatlaga khotana hidak langthak tawraga mu phajana mu school da mu sinara me kaino da exam do loidribani na khoi wa do ngangningde haidi angang do khoi na adu taw taragadi like pa bada pukning changdaba yai haidi wakhal do amade satkibe ai khallaga adumai leibane ba nupana nupida kamaina kaidobagi check tawdoino ba adusu angang pikpa angang nate class 10 karaba angang haise adum pukak chawraba 10 age matam ne bako adaida angang jingduna kappaga thoglakpaduda adudagi adumaina warije mathang tawnagraga wado mayam sandoknagibani aduga no tawge